Metric exam the note tauge yade haibagi mahiro singna nung thajindune school thugairamle. Board of Secondary Education Manipur Bosem na loba High School Living Certificate Examination gi exam center amasu oiriba Thawal Ningombam da leiba Evergreen Flower School da exam thariba KM Blooming Higher Secondary School Khangaboki mahiro singna exam loiraba matungda school da nungna thajinduna amang ata tholamle haire. Thawdo sigi matang da EGF school gi oja amana paumi singda hai ngasi Manipuri subject thokpan numit ki exam loirakpa pung 10 ga nithoi rom tarakpa adwaiwaida thawdo si thokibani ngasi exam hek haurakpadagi hauna boseng gi team laktuna pakthokliba exam asibu yamna section na kadai da kari soikhigedage haina yengsin biki pagal loinana yamna ingsingna exam loisinki adumapo exam aduda yamna section na yengsin bikiba amadi mahiro singna natapa pambai sinanaba yakhidaba adugidama khanghaudana mapandagi KM Blooming Higher Secondary School gi mahiro singna nungna thomjingduna school asida amanga ta thohlakhibani thawdo aduna maram oiraga nungna panbadagi school asigi chokidar amadi oja nupi amasu asopan nangki amadi school asigi posai kaya marum akai atoi thokhe mahangna makhata na hai bosem gi lagliba tim aduda tainaba ngamdraga makhoina exam thariba school asida onsinduna nungna tharakhiba asimakti laibak thibani maram aduna school asida exam duty tariba oja taraga taren ma pothajarage hairaduna EGF school booming chathinaba maongda Facebook page kharada aranba pausin sandogliba asisu mari leinaba singna thigatpiyu EGF school da kanglon chumne exam pangthoki haibasi CCTV footage da loinam leiba ngaktani haikhe thawdo sigi matang da ngasi nungthil Evergreen Flower School da DC Thobal Ahanthem Subas ZEO Zone 3 Thobal Arambam Anil Kumar KM Blooming High Secondary School ki principal KS Roman Kumar amadi police ki makok thongbo officer sing lekai ki club sing miyoi sing yauna mifam adu pangthoki haire mifam adu da saru ya khiba Thobal Police Reserve line da leiba Inspector Chandrasekhar na hai exam thaba lagliba KM Blooming High Secondary School ki mahiro sing yamna ka henba thabak tawi mahiro sing adu bu makhoi ki school ki warden da lana lamjing bana maram oiraga thawdo si thoklakhibani mahiro sing adu police na gali da kakhat hankrabani adubu makhoi gi warden na lamjing duna puraklaga khut phawba thaba hawrakhibani mahiro sing adu da tawdana ba yamna kanna khamki adumakpu takhide thawdo asida KM Blooming High Secondary School gi warden gi daita yamna sawi mari lenaba singna yana na ba sinbiro police ki oina di legal gi oiba tawpham thokpa thabak sing sapchana lokhatkani haikhi nakal lamarom da bosem na loba SSLC exam 2025 ki ahanba exam thokpa numita irang thokiba irom se sabada leiba irong high madrasa amadi usiwa high school gi exam center gi fibam boseng gi chairman akham jai kumar na lusingba official team singna ngasi hathengna na chatuna yengsinkhre exam asigi anisuba MIL thokpa numit asida hariba center ani asida bosem gi chairman na lusingba team amana exam hawrokpa matamdagi hauna yengsinba hawki khongsat aduga mari leinana bosem gi chairman joy kumar na hai ngasi saliba exam center ani asi hawkhiba February 18 da pangthokiba ahanba examination aduda irang laikhiba mafam ani aduda makhata na pamdaba thodok chatharibra haibadu yengsinkhibane ngasigi oina hairiba exam center ani asida yamna ingna tamna pangthoki makhata na su leihoriba subject sing asida maong maril tane exam pangthoknaba bosemna firing squad observer amadi inspection team sing thakhibane hawjik pangthokbe exam asi bosengi maikaidagi kanglom sunna pangthoknaba bosemna firing squad team observer amadi inspection team singna official sing amadi bosengi examination committee sing special team sing su koina satuna exam asi yengsili maram asina bosemna exam asibu kanglon sumna pangthoknaba honariba asida mama mapa sing oja sing amadi tongan ba loop sing na su bosemda cooperation pibiu haiki